Loyalam E-PAO tabi bakutima po Hidram Susmitana namitangi pao pizari ahan bidak the headline. Wari Sanaba Fireb Leite hayeng miyam na lambida Minister MLA Singda Kholau Lausi haina Cocomi na Fondorakti. FNCC na Foothills area da matam kaktana bantawani haina kihen kray. Manipur gi mihut singna Maite Singbu Malemgi Pampakta kayang kuina yon kigadagi haina Jaychandra na Fondokray. Pao sandu na pijari. Wari Sanaba Fireb Leite hayeng miyam na lambida Minister MLA Singda Kholau Lausi haina Cocomi na Fondorakli. Housing Manipur da wediba tangdulaita da bapiba masigi matang da Home Minister Govindas Konthojamna luchingba MLA ani yawa Manipur Leingakki awang wathaki mihut kangbu amaga wari sanasi haina Coordinating Committee on Manipur Integrity Cocomi da Leingakna chebok thakrai chebau adu Chief Minister Secretary gi Nalenthong Talenna Cocomi gi convener YK Durinda ngasi thakibani General da Cocomi gi khudong chagadaba matam ama piraknabasu hari Maragasida ngasi nungtil pung ahum dabada pamuishinga unabada Cocomi gi wangangloi nahapom sandna hai wari sanasi haina tharakpa cherol adu fangle huzimaki oina wari sanabagi firepti lobulaitri mahak amakata na hai Cocomi Women's Wing na ngarang loktoki ba habiti Khongjang degi thoramda Chief Minister Singh MLA Singh saruk yaroidabani haina phongdokhiba wafam adu Cocomi na mapungfana sagali hayeng Khongjang degi thoramda Chief Minister Singh amasung MLA Singh Khongjang da lapgi lambida miyam hupna lambida thoklaga kholau laushinsi haina mahakna makhata khi hojik tholibu wathok lanthok sing asigi matangda yamna hakchin laude haiba mara siraduna BJP gi mathakta thamgani haina lauthoki ba Boycott sing Khongjang hojik phawgi oina Handokpa Leite haina su wangangloi aduna makhata khi mahakna hai numet manga digi total shutdown asi loraba matung April kon manga da miyamgi oiba achoba Khongjang ama changsingani adubu changsinggadoriba Khongjang adu karino habidi mahakna pawmisingda phongdokhide Miyamna Khongjang changsinbada police na chathariba ka henba thabak sing asi lepkadabani haina warning toraduna mahakna hai mapu leitaba gari da police na tainaduna thugaiba kai kaukhaiba chingba toriba personal sing adugi mathakta mari lenaba police officer sing na action lokhotpam thokpani makoibu maning taunana ba thadokpa thawong adu Cocomi awang bathakta condemn tawi haina su mahakna makhata khi FNCC na Foothills area da matam kaktana bantawani haina ki henkrai Foothills Naga Coordination Committee FNCC gi executive meeting da lokhibo warep ki matung ina Naga singna khundaba Foothills area singda matam kaktana bangi Khongjang changsinaba sem sare haina lup asin thadrokpa cherolomna phongdorakti FNCC gi Information and Publicity Wing na thadrokpa cherolomna hai Haukiba February kunda khuyek pinakiba Memorandum of Agreement ki provisions sing Manipur lengang na thabak to onthorok taba maramna Foothills Naga area singda matam kakthana ban tawnabagi fire basi lorokpani kayarak hanna haija khibaga lonana hanjin matam thakhrabasu lengang na yana khiba wafam sing thabak to onthoknaba honaraktrei MOU ki provisions sing thabak to onthorok taba maramna April kulhumdogi ahing nongyai degi horaga matam kaktana Foothills Naga area singda kanagumba amatana chatok chasin tawba yahalaroi lenga ki mayokta changsiliba Khongjang asida mari lenaba punamangna mapungfana cooperation PBU haina cherolesina makatana hari amaromda Leingakching Laho village tagi Assam Rifles ki camp leriba mafam phawbada Pumba isingi pipeline kakhatle haiba wafam adu aramani haina Laho Litan Village Authority ki media sena thadorokpa cherolmana phangdorakli tangkhol gi khunja singna kuki khungang singda ising phanghandana ba pipeline kakhatle haibagi semjin sajin ba video footage social media da sanrokpa thengnare tasengbadi Leingakching Laho village tagi kuki khul amatada ising supply to balaite tangkhol gi khunja singbu lan uhanabagi pandamda kanagumba mioi kharana semjin sajinba video footage social media da sandarokli basi akanmongda condemn tawi haina cherolsina phangdorakli India government na proxy forcing sizinaduna Manipur da state terrorism chathaba khudakta lepkadabani haina UNLFP na phangdorakli Haukiba April 3 lisangani kuntarukta tronglawbida tumdana leriba pikliba angang ani bomb na attack chathaduna tamthina hatkhiba apopi mamabu phibam luna sohan khiba amasung madugi terrorism gi thodok adu da pen raba khoisaunaraba miyamna mathau tawdraba anakpada leiba CRPF camp amada ihau changsinbada khulai paidaba micham miyam singda nongmai kapsinduna tamthina miyoi ahum
हादखिबा अमसुंग मियोय कुनमंगा हेना फिबम लुना सोखनखिबा मसिगी मतुंग तारकपदा एप्रिल 19 दा अमुक इम्फालदगी उखरुल चपलंबिदा मिचम मियामदा एम्बुस चथदुना टांगखुल इचिन इनाव हनी हादखिबा थौदोकसिंग असि इंडिया की प्रॉक्सी फोर्सेस ओइरिबा कुकी एक्सट्रीमिस्ट सिंगी का हेनबा थवोंगनी थवोंग असि इंडिया ना अरोनबा एजेंडा अमगिदमक मणिपुरदा प्रॉक्सी फोर्सेस सिजनदुना चथबा स्टेट टेररिज्म नि इंडिया मसिगिदमक मालेमगी लेबाक सिंगी ममांगदा इकाइनिंगाई ओइदब्रा नत्रगा थवोंग असि करम मोंगदा टेररिज्म नते हाइगदोरिबना हाइना पामैना लुचिंगबा UNLF ना फोंदोरकली लुप असिगी डिपार्टमेंट ऑफ पब्लिसिटी एंड एजुकेशन की सेक्रेटरी जराय रोंगबा थोकचोमना खुजे पिदोन थादोरकपा चिरोलसिन हाई असिगुम्बा इंडिया की अरोनबा एजेंडा असिना मणिपुर की नेशनल इंटीग्रिटी बु लेपा लेटना थुगाइना बहोनरी अमसुंग चहिल लिसिंग कया मनिंग तमना लेरकलबा लेबाक असिबु इंडिया की लोयलम लेपाक अमनि हाइबगी मतागुम इकाय खुमनबा अमत उतना मणिपुर की मियामबु लोयलम लेंगा असिना खम थेंगना ओटनेरी अदुगा मियोट मिनै असिगी मायोक्ता डेमोक्रेटिक ओइबा इहौ खोंजंग चंगसिलिबा मियामदा अमुक असिनुना इहौ नमथबगी मिंगदा इंडियन फोर्सना का हेनबा मियामबु ओटनेरी मसीदा मथौ मसक खंबा सादुना मपुना चानाबा हाइदुना येकनाबगा मायोकनाबा लानफमददी चंगबा ngamdraba मणिपुर स्टेट पुलिस फोर्सु अयोबी थाकता थौना लिंजेल पुथोक्तोना मखुद हलकलारोइदबा मिचम मियामबु कावबनेट पतौदुना इहौ नमथनबा होनरी हाइनसु फोंदोरकली अपुनबगी सक्तम काहनदनबा होनागदबनी हाइना अरामबाई टेंगोला फोंदोख्रै मरी लेनबा ऑथोरिटी सिंगना पंथब तौदना मणिपुर की अपुनब सक्तम काहनदनबा थौरांग लौखटकदबनी हाइना अरामबाई टेंगोल जनरल हेडक्वार्टर्स की कंट्रोल रूम ऑपरेटर खाबलुवांगना थादोरकपा चिरोलमना हाइरी Jorlsina Hai, BSF की एडिशनल डायरेक्टर जनरल ओरंबा PK मिश्राना फोंदोरखिबा वफम अदुना मरम ओइरगा मणिपुरदा हौजिक ओरिबा फिबम असि तराइना लौबा याद्रे हाइबा मयेक सेंगना ताकले मतम सांगना मणिपुरदा थबक तौरंबगा लुनना स्टेट असिगी मतंगदा ममुताना खंगनबा मियोय अमना हौजिक थोकलिबा वाथोक असिदा CIA अमसुंग USA की खुदयावी हाइना फोंदोरकबा लेख्रे चिंगी मफमसिंगदा कुकी नार्को टेररिस्ट सिंगना पाक सना पॉपी पांबी थाजलकपना नेशनल सिक्योरिटी दा चाउना सिंगनबा पिरकले मसिगी सुमथकता लोना यादबा मोंगदा जर्मन रोड अमसुंग टाइगर रोड सेमगतुना अमुक हेना खुदोंग थिनिंगाई ओहले हाइबा वफम PK मिश्राना फोंदोकपा लेख्रे हरी हेलीकॉप्टर की सर्विस मखाताना चथरी मणिपुर ट्रांसपोर्ट डिपार्टमेंट की मखादा MS ग्लोबल बिट्रा हेलीकॉप लिमिटेड GVHL अमसुंग पवन हंस लिमिटेड PHL की सर्विस हानगुमना मथौ तौरे हाइना मणिपुर लेंगा की डिपार्टमेंट ऑफ ट्रांसपोर्ट की डायरेक्टर ना मियामदा खंगलकली डायरेक्टर ट्रांसपोर्ट की चिरोलसिना मखाताना हाइबना स्टेट असिगी हेलीकॉप्टर सर्विस असिगी मतंगदा अकुपा मयेक सेंगबा पाव ट्रांसपोर्ट डिपार्टमेंट नत्रगा इम्फाल इंटरनेशनल एयरपोर्ट की अपडेट ओइना ओइबा पावलो बियु लेंगाना मियामदा हेलीकॉप्टर सर्विस स्टेट असिद लेप्तना चथनबा थमखिबा पांदम अदु मखाताना अदुमक चथगनी हारी ट्रोंगलाविदा मियोय अहुम हातखिबगी थौदोता चेनबा CRPF की मथक्ता जुडिशियल इंक्वायरी चथगदबनी हाइना खाइदे मनीना फोंदोख्रै ट्रोंगलाविदा कुकी नार्को टेररिस्ट सिंगना बॉम्ब कापसिनदुना आंगांग अनि हातखिबा थौदोक अदुगी मतंगददी मोइरांग पुलिसना FIR लौखटपा लेरे अदुबु CRPF ना मिचम अहुम हातखिबा अदुगी मतंगददी थौदोक अदुदा चेनरिबा CRPF सिंग अदुगी मथक्ता ngasi phawba FIR लौखटपा लेट्री हाइरिबा CRPF सिंग अदुगी मथक्ता FIR लौखटुना ट्रायल चथगदबनी हाइना सिटीजन फॉर जस्टिस की चेयरपर्सन खाइदे मनीना ngasi उरिपोक चेराप कोर्ट कम्प्लेक्स लेबा बॉयज कैंटीन पांथोकिबा पाउगी मिफम अमदा फोंदोख्रै महाकना मखताना हाइकिबदा प्रोटेस्टर सिंगना CRPF कैम्प ता थोमजिनदुना खोंजंग चंगसिनखिबा अदुगी मतंगददी FIR सोइदन लखलमगनी अदुबो CRPF न मिचम सिंग अदुदा नोंमै कापतुना मिसी मिना थोगनखिबा अमसुंग असोकपन नंगहनखिबा अदुगी मतंगददी FIR अमता लखलमलोय आर्मी गुम्बा CRPF की ओइना मसागी कोर्ट मार्शल चथनबगी रूम लेट्रबदी टोंगान टोंगानबा एक सिंगी मखादा पुलिसना मखुगी मतक्ता FIR लौखटुना कोर्ट ट्रायल चथगदबनी सुप्रीम कोर्ट की रूलिंग मतुंग इन्ना पुलिस फायरिंग न चिंगबसिंगदा मैजिस्ट्रल इंक्वायरी चथगदबनी हाबिसु CRPF असि सेंट्रल फोर्स ओबना मखुगी मतक्ता मैजिस्ट्रल इंक्वायरी चथबा हाबिसि लुगदबना जुडिशियल इंक्वायरी ओना चथगदबनी स्टेट असिदा लेरिबा CRPF सिंग असि अयामना क्रिमिनल दा हाइनबा कांगबु सिंगनी हौजि लेरिबा स्टेट लेंगाक असिना कॉन्स्टिट्यूशन दा मखोइदा पीरिबा पावर अदुबु सिजनदुना थबक तोबंगुमदबा हाबिसि यामना लाइबक थिबनी मणिपुर असि इंडिया की सरुक अमा ओइरबदी लेरिबा इशू
asigi matangda aikoina center da chalaga harugadaba natte India gi Prime Minister amasung Home Minister masa Manipur da laktuna leiriba isu asigi matangda khanaragadabani haiki total shutdown gi Khongjang changsili Tronglawida angang ani tumlingeda bom kapsinduna hatkiba amadi madugi matung tarakpada pendraba miyamna Gyalmolda leba CRPF campta thomjillubada nomai kapthorokpadagi miyoi ahum leikidaba adubu yaningdabi Khongjang oina maira paibina lauthokiba total shutdown gi numit marini suba numita oinam ongbi binidagi mapam lamdam oiriba Nongadada National Highway 202 Imfa Ukrulambi thingduna darna phamkhrai Marini Chanban numita Leimakhong Mapal dasu maira paibi singna darna phamli yang Popi Bazar dasu Tangkhul Maitei Kom Kharam yauna Imfa Ukrulambi thingduna Tronglawbi thodok amasung TM kasom thodokpu yaningdaba phongdoktuna total shutdown gi Khongjang changsili Cocomi na Leingakki Wari Sanaba natraga Sanadaba Khanaraga Lepkani Boycott ki Khongjang Handokpa Leite pandam phangdriba phawa changsin khigani haina Cocomi na phongdorakli Haujik Lairiba isu asiga mari lenena Leingakki maikidagi Cocomi ga Wari Sananaba invitation tharakpadi leire adubu Cocomi na Leingakka Wari Sanaba Sanadaba haibasi lup asigi Lairiba legal advisor sing amasung akang hai singa tanaraga lepkani Cocomi gi pandamdi Chief Minister amasung Deputy CM yauna lamdam asida illegal immigrants sing na chatharakliba ka henba thawong sing amasung proxy war chathariba asigi matangda punna thengnaminasi habini haujik leiriba isu asiga mari lenena Cocomi na Leingakta thamkiba boycott ki Khongjang handokpagi phirep leite demand sing asi phangdriba phawa makhatana Khongjang changsin khigani haina Cocomi gi co-convener nahakpam santana ngasi lamfeda leiba loop asigi office ta pangthokiba pawgi mifam amada phangdokkhrai Mahakna makhatana haikibada Bisnupur gi Tronglawbida angang ani hatkiba madugi matung CRPF na miyoi ahum hatkiba amasung Imfa Ukrullambida kugi narco terrorist singna Tangkhul naga micham ani hatkiba adugi matangda Leingakta demand tawkiba sing asi phawa thabakta onthokpa amata leite Tronglawbi thodokamari lenana UKNA gi cadre manga fare haina Leingakki maiketegi phongdokhiba lerabasu miyoi sing adu tasengna thodok asida chenai natraga chenade haba chapchana khanghan balaite thodok tholiba jaga sing adugi manak nakna maru aina litangi area da hojik tholiba thodok sing asiga mari lenana manak nakpada leiriba kuki su militant singi camp aduda khula kaya leibage cadre masingna kayano habigi matangda detail report ama pinaba Leingakta khanghan khrabasu hojik phawa pirak palaite Angang ani hatkiba thodok adugi detail enquiry report khanghalakpa leite PR Leingakki matamda IDP sing Mars 13 phawbugi manungda mayumda hanjil hangani hariba sing adu ngasi phawba thabakta onthokte chingi jaga singda leriba narco terrorist singi mathakta chathaba operation sing adugi detail report amata miyamda khanghanba leite maram aduna Cocomi gi maiketegi di hanadagi changsindanu lakpa Khongjang adu makhatana changthagigani hadi Manipur gi mihut singna maitei singbu malem gi phampakta kayam kuina yonkhigadagi haina Jaychandra phongdokkhrai Manipur gi mihut singna maitei singbu malem gi phampakta kayam kuina yonkhigadagi lamdam asida leriba mihut singna munna wakhal toba matam oire haina Justice Committee on Anglo-Manipur War 1891 Martyrs and Freedom Fighter of Kangleipak Manipur and Descendant of Anglo-Manipur War 1891 na sinduna ngasi Kanchipur da leiba Standard Robert Higher Secondary School da pangthokiba nongchup lanfam ningsingbaga loinana lanfam adu da laikhidraba thongna faraba sing amadi freedom fighter sing adugi mafamda heileikatuna ekai khomna utpagi thoram president oikiba Justice Committee gi chairman Jaychandra konthojamna phongdokkhrai Mahakna makatana haikibda lamdam asida misti minagi chang nomanawagi masing hengalakli drug chaba migi masing su hengalakli Manipur da leriba nupa sing si khraga mapa yaudba macha habadi lamdam asi lukhrabi ngaktangai horaga kangkhong China ba sinbiranu madugi mathakta nupi singna nisa chabagi chang asi hengalakli Masina maram waraga pikliba angang singsu thaksi khasi yaudaba khunai orakle masi kadai dagi tholak libano habisi luchingba singna khanma matam oire Manipur da liminary batching su tamsu kham thengna ware awaba nangliba asi kanglu masal gi marakta apikpa wakhalna mang tharga thabak tawbudagini akoi achobo wakhal khanba tamsi maduna afaba khongthang oigani loinana apunba ama semgatba ngamdriba makhai aikoi hena wakhigani Manipur da leriba phuru kudimakna apunba Manipur gi wakhalunda thabak tawraba matamda Manipur da tangdu leitaba chakhotpa Manipur ama oiba ngamgani haina su phongdokhi Aroibada maroiba paw amuka hana pijari Wari Sanaba Firep Leitri hayeng miyamna lambida Minister MLA singda kholaw lawsi haina Cocomi na phongdokli
FNCC na foothills area da matam kaktana ban tawani haina kihankre. Manipur gi mihut singna maitai singbu malem gi phambak ta kayam kuine yon khigadagi haina chaichondona phongdokre. Matang asida loyalam E-PAO na namitangi pau bibel lezari tabili bakudi mapu amuka hina kurumjari.